अहानबदा मरुइबा पाउ पिजरे मसक खंगदबा सिबा हकचांग अमदे मरिमखोंग खंगदबा म्योइसिंगी मसक ममिंग खंगदोंगनबा बायोमेट्रिक्स टेक्नोलॉजी सिजिनरगनी हाइना यूनियन होम मिनिस्टर अमित शाह ना फोंदोक्रे Jahi amada assembly mifam ahum pangthokadabani haiba constitution ki kanglon adu laingak na tugaire haina CLP leader Okramibo bina phongdokhiba adu khangba watpanani haina law and legislative affairs minister Thongnauzam Basanta Kumar na phongdorakle Akham Joy Kumar Bosem gi chairman oibada matik chabana pham ase laingak na mangon da paihan bani haina education minister Thongnauzam Basanta Kumar na phongdorakle Haurak liba miro singda lairik pabagi hainabi laihanduna achangba kunai ama ohenaba pumnamak na panasi haina Art and Culture ki Commissioner M Joy na phongdokre Amade Manipur Nagaland amasung Mizoram da lakpa foreign visitor singgi activity kudingma mitkup na humsingna monitor taunaba Union Home Ministry na stat sing asigi security agency singda kangan kre